Maroiba Pau Manipur Lenga ki Luchingba Hongdok Hongjin Tawba Yai Haina Lainaringai Cherak Asida Chief Minister Nongthongbam Biren nga sinungthil resign tawkhre Thoubal District ki Kakmayai da leiba IRB outpost gi sakhangdaba singna khulai mapan lut tawkhre Amade Security Force ki punba kangbu amana sathakiba drive ta poppy acre manga rom yanthatuna manghankhre Khurmzari ISCOM Manipuri Pau meeting tabiriba khwai punamakpu taram oksari hauji pau sandokna bizari Manipur Lenga ki hauzik oirakliba phibamasi matangda Union Home Minister Amit Shah ga Delhi da unaruraba matung BJP gi North East spokesperson Sampit Patra ga Imphal da hanminarakhiba Chief Minister Nongthombam Biren ngasi nungthil resign tawkhre Chief Minister Namaha ki resignation letter adu Sampit Patra State BJP President A Sharda amadi Manipur Lenga ki MLA Minister kharaga loinana Rajbhavan da satuna Governor da hakthengna khusinakhibane Panbaya Badisi Minister N. Biren, Ngarang Numidang Pung Tarit Makhairom Taba Adwaida, Union Home Minister Amit Shah ga Unanaba, Delhi gi Damakta Imphal Thadokibani. Chief Minister Nangasi Numit Yungba Adwaida, Union Home Minister Amit Shah ga Unaraba Matung, BJP gi North East Coordinator Sampit Patra ga Loinana, Imphal da Thorakibani. Masigi sumathakta lenga pairiba singgi manungda oirakliba phiba masigi matangda Chief Minister da sogat kadaba sing khangdoknaba ngarang Babuparada leiba Chief Minister gi banglo da famkhiba mifam maduda MLA kunmathoi khakta saruk yakhibani panbaya badi taranithoi suba Manipur Legislative Assembly gi taret suba mifam hayeng haugadoribani mifam asigi mangoinana hujik speaker gi tribunal da MLA Taramathoi gi disqualification case ki hearing luisingkhibaga loinana speaker na judgment reserve tawduna thamkhibani maraga sida hayengdagi phamba haugadoriba assembly mifam asida opposition party na no confidence motion move tawrakpa yai haina su panaribani Thoubal district ki Kakmayai da leiba Indian Reserve Battalion IRB outpost agi yamdrabada khulai mapan amadi nongmai maru sahum rom masak khangdaba khulai paiba singna lut tawkhre thodoga singarang numidang athengbada thokhibani hairi masing yamlaba gari da lakhiba sakhangdaba khulai paiba sing aduna IRB post aduda thomjinduna khulai sing adu lut tawkhibani hairi police tagi fangba pau amagi matung inadi lut tawkraba khulai sing adudi SLR rifle taruk AK rifle ahum nongmai maru Jani Humpudra Amadi magazine Taranitoine, Lut Taukraba Kulai Sing Amadi, Todok Asir January Bamion Sing Adu, Fananaba, Tibu Humbaki Tabak Sataba Hore Haina, Police Tagi Fangba, Pau Asinama Katari. Security Force Forest Department Amadi District Magistrate ki Apun Bakangbu Amana, Surasanpur District ki Sangai Court Police Station ki Manung Sanba, G Monglian Village Hill Range ta Sathakiba Drive Amada, Poppy acre manga rom yanthatuna manghankre hairi mafam aduda tharamba poppy singadu yanthatuna manghal lamdrabadi yamdrabada kani kilo kun manga rom loklam gadabadagi thinghaure hairi masida natana mafam aduda poppy thabada sizinaba sang tarasu mai thadoktuna manghankhi mafam asida poppy thabada chenaba sing masak khangdoktuna makhoigi mathakta matik sabe action lokhatnanaba makhatana tizinbagi thabak haukre hairi Lamlai AC gi manung sana laiba tehlok dagi khulngakpa mioi tarit faduna pukre hairi thodok asi ngarang numidang athengba sarakna pung tarani thoi khara helapa adwaida thokhibani hairi khulngakpa mioi tarit fakhiba asiga mari lainana telau maira paibi gi secretary thangjam ongbi chandani na phongdorakpada ngarang ahing sarakna pung tarani thoi khara helapa matam Telogi khulngakpa icha singna tumlingai matamda state force singna laklaga khulngakpa mioi tarit faduna pukhi hiramasiga mari leinana lamlai police station da hanglubada hiramasigi matangda makhoi kari amata khangde haina phongdorakhi
Kanana amadi karamba state force na khulngakpa singasi pharibano khulngakpa icha singasi karamna khulngakpa thorakibano haibasi mipum khudingmakna khangnaribani lamdam asida leiriba state amadi central force singasina kuki khulai paiba singasi matam chana amadi mathona leina thengnaba ngamdabadagi mafaru maramdam asibu kannanaba haiduna thawai khubakta haptuna thorakibani maramaduna fazin kiba khulngakpa sing condition amata yaudana thadorokduna mama oibi singda sinagadabani haina fongdokhi February ki tang nipan numidang ki pung baro helapa adaida akudi khunga aga leijaba isa singna tum ningai da mathong marang khangdana akhoi gi manipur da leiba state force kaina la aga akhoi gi hura lo la da la aga akhoi gi phaduna pubi khare aduna akhoi gi leiriba akhoi gi lamlai gi ps da ju atopa maru oiba paam da pibiram de information da pibiram de akhoi na hanjarom tam da pibiram de harai aduna akhoi karamba kanona phari banu haibadu akhoi isa singi langla lingje fazana puthok biduna akhoi gi mama oibi singda akhoi gi sinabina ba haiduna akhoi nizari masi kari genu habda khulngai ba isa singsisu makhoi na tongdana moina thongdana thokpana te akhoi gi government akhoi gi sarkar sina thawai bidabadagi akhoi gi khulngai ba isa singsina akhoi gi praja myam sibu kandaba yade haiduna thokcharakpani aduna ngasi akhoi gi phakri ba isa sing asi condition amata yaudana akhoi athuba matamda akhoi mama sing akhoi sida sinabirangna ba haiduna thadok birangna ba haiduna niksingjari loisilakpada maruiba paw amuka na pizari Manipur lenga ki luchingba hongdong hongjin tawba yana lei hainaringai cherak asida Chief Minister Nongthongbam Biren ngasi nunthil resign tawkhre Thawbal district ki kakmayai da leiba IRB outpost tagi sakhangdaba singna khulai mapan lut tawkhre amadi security force ke punba kangbu amana sathakiba drive ta popi ekar manga rom yanthatuna mangankhre Hausi fawbagi ISCOM news na pizaba manipuri paw matang asida loizare mining tabiri basingbo mukana khurumzari